ꯑꯩꯗꯣ ꯉꯁꯤꯁꯦ ꯇ꯭ꯔꯦꯟ ꯀꯣ ꯁꯣꯔꯤ ꯒꯨꯋꯥꯍꯥꯇꯤꯗꯩꯅ ꯗꯦꯜꯂꯤꯐꯥꯎ ꯇ꯭ꯔꯦꯟ ꯌꯧꯒꯗꯕꯅꯦꯕ ꯑꯗꯣ ꯌꯧꯒꯗꯕꯗꯣ ꯑꯩꯗꯣ ꯉꯁꯤ ꯑꯍꯥꯟꯕ ꯁꯨꯃꯥꯏꯅ ꯇ꯭ꯔꯦꯟ ꯏꯇꯣꯟꯗ ꯆꯠꯄꯁꯨ ꯑꯣꯏꯕꯀꯣ ꯏꯇꯣꯟꯗꯁꯨ ꯆꯠꯂꯤꯅꯦ ꯑꯗꯨꯒ ꯌꯧꯁꯨ ꯁꯛꯀꯁꯦ ꯑꯝꯇ ꯌꯥꯗ꯭ꯔꯦ ꯑꯩꯁꯦ ꯑꯍꯥꯟꯕ ꯑꯣꯏꯕꯒꯤꯁꯨ ꯄ꯭ꯂꯦꯠꯐꯣꯝ ꯀꯩꯀꯥꯗꯣ ꯑꯝꯇ ꯈꯪꯗꯦꯕ ꯑꯩꯁꯨ ꯄꯥꯈꯠꯄꯗ ꯂꯣꯏꯔꯦꯕ ꯑꯩ ꯉꯁꯤꯗꯣ ꯑꯁ ꯏꯁꯣꯔꯅ ꯆꯥꯜꯂꯦ ꯍꯥꯏꯒꯗ꯭ꯔꯥ ꯌꯥꯝ ꯊꯤꯅ ꯋꯥꯅ ꯍꯥꯏꯗꯤ ꯅꯪꯉꯣꯏꯗꯕꯒꯤ ꯇꯥꯏꯞꯇꯀꯣ ꯅꯪꯈ꯭ꯔꯦꯕ ꯁꯤꯒꯤ ꯇ꯭ꯔꯦꯟꯁꯦ ꯌꯥꯝ ꯇꯞꯅ ꯇꯞꯅ ꯆꯠꯂꯦ ꯑꯗꯣ ꯃꯆꯤ ꯍꯔꯤ ꯈꯒ ꯑꯗꯨꯝ ꯎꯠꯂꯛꯀꯦ ꯁꯨꯝ ꯃꯐꯝ ꯐꯖꯕꯒ ꯎꯔꯗꯤꯀꯣ ꯆꯠꯈꯤꯕꯗ ꯑꯗꯨꯝ ꯎꯠꯂꯛꯀꯦꯕ ꯐꯖꯖꯥꯠꯅꯤ ꯃꯐꯝꯁꯦ ꯁꯤꯒꯤ ꯇ꯭ꯔꯦꯟꯁꯦ ꯌꯥꯝ ꯇꯞꯅ ꯇꯞꯅ ꯆꯠꯂꯦ ꯍꯥꯏꯕ ꯈꯨꯇꯞꯇꯣ ꯌꯦꯡꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯨꯃꯥꯏꯅ ꯌꯦꯡꯉꯒ ꯐꯣꯟ ꯃꯦꯠꯇ꯭ꯔꯁꯨ ꯌꯥꯏ फजद्रा ट्रेन डाली में यौरे खामे याम क्या खाम जानो गंगे थंग खाम अैना सालो खावरमे मथक तागे मे याम याउदे अै लमिंग असा सगे तौरगा मथक तो ओइना अपर डेक्टर इन तारे बि याम याउदे आलो सुखी আছে আহি গলো কাম লইতো ꯑꯗꯣ ꯑꯩꯁꯦ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯕ ꯁꯤꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯁꯤ ꯆꯥꯔꯖꯔꯁꯦ ꯌꯥꯝ ꯅꯛꯅ ꯐꯣꯟ ꯆꯥꯔꯖ ꯇꯧꯅꯤꯡꯉꯥꯏꯁꯦ ꯌꯥꯝ ꯅꯛꯅ ꯂꯩꯔꯝꯃꯦꯕ ꯑꯩ ꯁꯤ ꯆꯥꯔꯖꯔꯁꯦ ꯑꯇꯦꯟꯕ ꯄꯨꯁꯜꯂꯛꯑꯦꯕꯀꯣ ꯑꯇꯦꯟꯕ ꯑꯗꯣ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯇꯨꯝꯃꯒꯦ ꯇꯧꯕꯅꯦ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯇꯨꯝꯃꯒꯦ ꯑꯗꯨꯒ ꯍꯣꯏ ꯑꯩꯗꯤ ꯂꯝ ꯍꯣꯏ ꯉꯁꯥꯏꯕꯨꯗꯤ ꯉꯥꯏꯍꯥꯛꯄꯨꯗꯤ ꯂꯝ ꯌꯦꯡꯊꯣꯛꯑꯦꯕꯀꯣ ꯊꯣꯡꯅꯥꯎ ꯄꯥꯟꯕꯅꯤꯅ ꯁꯤꯒꯤ ꯃꯊꯛꯇ ꯑꯞꯄꯔꯗ ꯇꯥꯔꯕꯅꯤ나 ꯊꯣꯡꯅꯥꯎ ꯌꯦꯡꯕꯁꯨ ꯌꯥꯗ꯭ꯔꯦ ꯑꯗꯨꯅꯦ ꯍꯣꯏ ꯑꯩ ꯄꯤꯂꯣ ꯃꯣꯏ ꯕ꯭ꯂꯥꯡꯀꯦꯠ ꯄꯤꯂꯣ ꯀꯩꯀꯥ ꯌꯦꯡꯉꯦ ꯍꯥꯏꯕꯅꯦ ꯑꯁꯦꯡꯕ ꯑꯩ ꯐꯥꯔꯁ ꯀ꯭ꯂꯥꯁ ꯀꯛꯀꯦ ꯇꯧꯕꯅꯦꯕ ꯃꯣꯏ ꯇꯣꯉꯥꯟꯅ ꯑꯃꯇꯪ ꯑꯣꯏꯕꯗꯣ ꯃꯥꯏ ꯔꯨꯝ ꯑꯃ ꯄꯤꯕꯗꯣ ꯔꯨꯝ ꯄꯤꯗꯅ ꯑꯗꯨꯅ ꯀꯛꯀꯦ ꯇꯧꯕꯅꯦ ꯑꯗꯣ ꯐꯪꯗ꯭ꯔꯕ ꯈꯨꯗꯛꯇ ꯀꯛꯄꯅꯤꯅ ꯑꯩ ꯈꯨꯗꯛꯇ ꯀꯛꯄꯅꯦꯕ ꯑꯗꯨꯒꯤ ꯐꯪꯗ꯭ꯔꯦꯕ ꯑꯗꯨꯃꯥꯏꯅ ꯍꯣꯔꯦꯟ ꯀꯣꯟꯅ ꯑꯃꯨꯛ ꯐꯖꯅ ꯃꯐꯝ ꯌꯧꯔꯒ ꯑꯃꯨꯛ ꯐꯖꯅ ꯀꯃꯥꯏꯅ ꯀꯛꯄ ꯈꯣꯠꯄꯗꯣ ꯑꯃꯨꯛ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯛꯀꯦ ꯑꯗꯣ ꯑꯩꯁꯨ ꯑꯍꯥꯟꯕ ꯑꯣꯏꯕꯒꯤꯅꯤꯅ ꯁꯤ ꯀꯔꯤ ꯀꯥꯁꯨ ꯑꯝꯇ ꯈꯪꯗꯦꯕ ꯀꯃꯥꯏꯅ ꯆꯠꯄ ꯈꯣꯠꯄ ꯑꯗꯨꯝ ꯑꯩꯁꯨ ꯑꯗꯨꯝ ꯑꯩ ꯐꯣꯟ ꯑꯗꯨꯝ ꯌꯦꯡꯉꯒ ꯑꯗꯨꯝ ꯇꯧꯔꯤꯅꯦꯕ ꯑꯗꯩ ꯄꯤꯂꯣ ꯂꯩꯇꯕꯒꯤ ꯑꯩꯒꯤ ꯍꯦꯟꯕꯦꯒ ꯑꯆꯥꯄꯣꯠ ꯍꯥꯞꯄ ꯍꯦꯟꯕꯦꯒꯇꯣ ꯑꯗꯨꯅꯦ ꯁꯤꯁꯦ ꯑꯗꯨꯝ ꯅꯨꯡꯗꯤꯁꯨ ꯅꯨꯡꯉꯥꯏ ꯑꯗꯨꯝ ꯅꯥꯜꯂꯦ ꯌꯥꯝꯅ ꯁꯦꯀꯦꯟ ꯀ꯭ꯂꯥꯁ ꯑꯣꯏꯔꯁꯨ ꯑꯦꯁꯤꯗ ꯑꯣꯏꯕꯒꯤ ꯏꯪꯉꯦꯕꯀꯣ ꯑꯩ ꯕ꯭ꯂꯥꯡꯀꯦꯠꯁꯨ ꯄꯨꯔꯛꯇꯦꯕ ꯑꯗꯨꯒꯤ ꯑꯩꯒꯤ ꯇꯥꯋꯦꯜ ꯑꯆꯧꯕ ꯌꯥꯎꯕꯗꯣ ꯑꯗꯨꯗꯨꯅ ꯁꯨꯞꯄꯤꯅꯦ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯊꯣꯛꯀꯦ ꯅꯨꯡꯉꯥꯏꯌꯦꯅ ꯃꯊꯪ ꯃꯨꯜꯂꯒꯦ ꯗꯦꯁꯇꯤꯅꯦꯁꯟ ꯌꯧꯔꯒ ꯑꯁ ꯌꯥꯝ ꯏꯪꯖꯜꯂꯦꯗ ꯑꯦꯁꯤ ꯊꯥꯕꯩ ꯀꯅꯥꯝ ꯂꯩꯇꯦꯅꯦ ꯌꯦꯡꯉꯣ कनाम तवान मखादसु लेते कनाम लेते सिगी कंपार्टमेंट इतोंदने चीज तुम या ब्रेंगे हम तुम मगे यंग साबगी निमित लई जंग तोंद बै चक्सुकनी टाइम पास तौबन बारे आई पर्स कई अदर हेडी कार्ड के यावदो सिदा लोय हापदे दुगा ख्वांगदा हापगा थम्मिने फोन अꯩꯅ ꯈꯨꯠꯇ ꯄꯥꯏꯔꯦ ꯃꯊꯛꯇ ꯇꯨꯝꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯦꯀꯣ ꯁꯤꯒꯤ ꯇ꯭ꯔꯦꯟꯁꯦ ꯌꯥꯝꯅ ꯀꯩꯅꯣ ꯌꯥꯝ ꯈꯥꯝꯃꯦ ꯁ꯭ꯇꯦꯁꯟ ꯈꯨꯗꯤꯡꯒꯤ ꯈꯥꯝꯃꯦꯕ ꯑꯗꯨꯅ ꯊꯨꯅ ꯆꯪꯉꯅꯤ ꯑꯥꯗ ꯌꯧꯕꯗ ꯑꯩꯅ ꯃꯇꯝ ꯌꯥꯝ ꯆꯪꯗꯕꯗꯣ ꯕꯨꯛ ꯇꯧꯕ ꯀꯥꯎꯔꯦꯕ ꯑꯗꯨ ꯀꯥꯎꯔꯦ ꯅꯠꯇꯦ ꯐꯪꯗꯕ ꯍꯥꯏꯇꯥꯔꯦ ꯐꯪꯗꯕ ꯑꯗꯨꯅꯦ ꯑꯗꯨꯒꯤ ꯃꯇꯝ ꯌꯥꯝ ꯀꯨꯏ ꯆꯪꯕꯗꯣ ꯇꯧ ꯂꯩꯔꯦ ꯉꯁꯥꯏꯗꯒꯤ ꯁ꯭ꯇꯦꯁꯟ ꯈꯨꯗꯤꯡꯒꯤ ꯈꯥꯝꯕꯒꯤ ꯌꯥꯝ ꯀꯨꯏꯅ ꯆꯪꯉꯦ ꯑꯩꯁꯨ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯉꯁꯥꯏ ꯇꯨꯝꯃꯛꯄꯒꯤꯀꯣ ꯐꯅꯌꯥꯝ ꯀꯨꯏꯅ ꯇꯨꯝꯃꯛꯄꯒꯤ ꯑꯩꯁꯨ ꯐꯩꯖꯨꯞ ꯄꯨꯔꯛꯇꯕꯒꯤ ꯖꯦꯀꯦꯠ ꯑꯃꯨꯛ ꯂꯤꯠꯁꯜꯂꯤꯅꯦ ꯈꯥꯝꯃꯤꯁꯦ ꯄꯨꯂꯤꯁꯅ ꯉꯥꯛꯑꯦ ꯄꯨꯂꯤꯁꯅ ꯆꯦꯛ ꯇꯧꯕ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯩꯁꯦ ꯇ꯭ꯔꯦꯟ ꯇꯣꯡꯕ ꯌꯥꯝ ꯀꯤꯖꯩꯕꯀꯣ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯥꯗ ꯃꯃꯤꯁꯦ ꯎꯔꯕ ꯅꯨꯡꯗꯥꯡ ꯇꯥꯔꯕꯅꯦꯕ ꯑꯩꯗꯤ ꯃꯊꯛꯇ ꯇꯨꯝꯕꯒꯤꯅꯦꯕ ꯐꯖꯅ ꯎꯠꯇ꯭ꯔꯦꯕꯀꯣ ꯑꯩꯁꯤ ꯀꯨꯝꯊꯔꯒ ꯃꯄꯥꯟ ꯋꯤꯟꯗꯣꯗꯒꯤ ꯀꯩꯅꯣ ꯇꯧꯕꯗꯤ ꯅꯝꯃꯛꯄꯗꯤ ꯌꯥꯏ ꯑꯗꯣ ꯑꯩ ꯀꯨꯝꯕ ꯌꯥꯝ ꯇꯜꯂꯦ ꯃꯊꯛꯇ ꯁꯨꯝ ꯇꯨꯝꯈꯤꯕꯒꯤ ꯌꯥꯝ ꯇꯟꯕꯗꯣ ꯑꯣꯏꯌꯦ ꯑꯗꯨꯅ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯑꯃꯨꯛ ꯎꯠꯂꯛꯑꯒꯦꯀꯣ ꯅꯨꯡꯗꯥꯡ ꯇꯥꯔꯦ ꯌꯥꯝꯅ ꯃꯩ ꯃꯨꯊꯠꯈ꯭ꯔꯦ ꯏꯪꯉꯦ लाइरबगी लंच ने
almonds juice đã đôi cái beginning cake sare ingé yamna ay blanket po do bigi ani loli ne ko je ke chuli ne do do ingé astumba se ante chakna kung nai ha ba sigu kham ba da train and thong thong á rồi lấy tụi mình chụp oh my god sorry punya kunci lebih kok ini nundang sama Wak di nundang sama yang kami Wak sih nundang sama Howard juga morning day rồi Wak ini ngồi yang Wak ya akan semuanya lah tunggu tuh ya saksi ada suara benar itu lupa kontrak tengah ini lupa kontrak tengah ini ada guest produk tuh bisa guest bisa produk lagi kamu satu lagi cahaya kalau anda nak tuh pak bikinnya biar ada yang cantik tuh ada pasal kok yang cantik betul betul gitu cahaya ini yang mesti dah nampak deh tuh kamu kan tuh leh sih tuh kamu kan kayak itu betul betul lah kong gimana kami sih tak si isi yang satu lagi koi beri aja kasi pong mali lame ini nandun di pong mali do lame yung do ito ay nga hubol lang sa yung tunjalin sino eh why ngali yang ngangkale pong kasi pong kanutare tare ta to de ko pong khari wal pong da kasi am tan ni yoraga na mi kanam na wala ko yang kasi tega si ka yang tuwa ni mafam chuang khangde chum to le ha oi Delhi train station pe tas kamal exit si je khangde to le la ta bo de ko sai de ngai wat ko yam si ga siam yam ba ka man do ising thum nào mới chỉ nuông trắng tao vậy đó